ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯂꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯈꯟꯅꯅꯕ MP ꯗꯣꯛꯇꯔ ꯑꯉꯣꯝ ꯆꯥꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯑꯦꯗꯖꯔꯟꯃꯦꯟꯠ ꯃꯣꯁꯟ ꯄꯨꯈꯠꯈ꯭ꯔꯦ꯫ Cycling for Manipur Peace haiba thimda ingtapagi paujel puraduna Delhi dagi Manipur tamna cycle da khongsa lakliba transgender social activist 𝐶𝐬𝐬 𝐁𝐫𝐴 December 18 da Imphal da thongdanaba thaurang tawramba adu mahakki hakchanggi fivam khudong chadaba khara leibana maram oijuna makatana Kohima da panthaduna leibaga lorina hayeng oina Nagaland thadoknaba thaurang tawkhre। Northeast Windona Sandok Saribana Minagi Pauming, Tabiriba Singbu, Jan Mabamna Kurumjari, House of Pau Sandona Pizari. Manipur da Thok Liba, Jay Ani Makai Fazilaklaba crisis Asigimatangda, Mapung Fana Kananaba, MP Dr. Angom Jabimol Akoijam Nangasi Lok Sabada adjournment motion Pukhatre, Hauzik Satariba, Ningtham Wifamda, MP Bimolna, Vande Mataram Gimatangda, Kananaina Bahorapada, Manipur Gimatangda, Pungahung Kaitoktuna, Kananaba Wafum Pukhakibani, Adubo House na Wafumasi, Kananaba Matam Piraktabadagi Mahang adjournment motion Pukhalakibani, Lunana MP na Lanjina Duna Ladiba, IDP Singna, Ningtham Thagi Mifam, Ningtham Thagi, Matam Ahumlak. Wana Khangduna relief camp ta leibagi matangda kupna mityeng sangbinaba wafamsu pukhatki। Cycling for Manipur Peace haiba thimda ingtapagi paujel puraduna Delhi dagi Manipur tamna cycle da khongsa lakliba transgender social activist 𝐶𝐬𝐬 𝐁𝐫𝐴 December 18 da Imphal da thongnanaba thaurang tawramba adu mahakki hakchanggi fivam khudong chadaba khara leibana maram oijuna makatana Kohima da panthaduna leibaga lorina hayeng oina Nagaland thadoknaba thaurang tawkhre। Mahakki khongjat asigi matangda makatana chapchaba Imphal yaurakadaba fawgi road map singsu miyamda mangzaunana khanghalakli। December 18 ki ayuk pung 9 da Manipuri Cultural Society ki miyut single lonina Kohima District Police Headquarter dagi Manipur gi damak flag off tawduna 𝐶𝐬𝐬 𝐁𝐫𝐴 lamtharakani hari numit asima ki nungthil pung ama taba matamda Mau Gate da Manipur State Police ki team amadi Mau gi khunja sina 𝐶𝐬𝐬 𝐁𝐫𝐴 taramna oklaba matung numit asida Mau da leigani hari aduga thangnaba numit December 19 ki ayuk pung 9 taba matamda Mau thadoklaba matung Senapati District Police Headquarter da nungthil pung 2 taba matamda thungani loinina mathangi numit December 18 ki ayuk pung 9 taba Madamdagi Senapati Thadoklaba matung Kangpopi District Landuna nungthil pung 2 da Sekmai Police Station da thungani mikup khara potharaba matung amuk khongsa laktuna nungthil pung 3 fawbagi manungda Kanglagi Western Gate da thungduna ivudo pakhangba khurumduna khongchat asi mapung fana loisinaba pandam thamli hairi। Ayuk pung 9 dagi start tawrabaduna Kangpopi phawraba matung nungthil pung 3 fawbagi manungda ay Kangla di Western Gate da thungzabaga loinana ay journey asi mapung fana loisinabagidamangta adumaina ay chapchaba thorang leijare maram aduna Manipur gi tongan-tonganba imaluk singgi manungda ama oiriba aikoigi aliski nopogena amun manupidumna aigi journey singgi matangda Manipur miyam mapung fana receive tawinabagidamangta announcement ama ngarang thokiba adu aina lakadoriba siga kitang sanadaba sanafataba pot ama leibagina maram orakanda ngasi asi tangai padana hakna lebak miyamna wafam asi thamjabani।
Vijay Diwas Palan Thoram Manipur Lengak Nasinduna Pangthokre MSFDS ki Auditorium Hall the Pangthokiba Thoram Aduda State Asigi Governor 𝐶𝐸𝐯𝐬 Amadi Chief Secretary Punit Kumar Goel Yauna Manipur Lengak ki Police Samadi Civil gi Makok Thongba Luchingwa Kayasu Saruyaki Thoram Aduga Mari Lenina Governor 𝐶𝐸𝐯𝐬 na Phongdokibada Numit asi Icham Chamba Military Achievement Aman Natte Leivak Asigi Oiba Lanmi Singi Apunbagi Oiba Pangal Thongna Amadi Kathokpagi Khudam Amasuni Numit asida matam aduda mariba kidamakta thawaina ponta pikraba athoba singbu ningsingba amadi makoigi mafamda ikai khomnaba udli amadi leivak asigi unity amadi sovereignty kidamakta leiriba lanmi singna laukiba thodang kayabu ngasigi mirolda khanghanaba honabani haiki loinena state asigi leiriba security force singna lamdam asibu ngaknaba honabada lauriba thodang singbu thagatba phongdoki Wangjing Hairok Lamkhai gi Wangjing New Market mapagi lambi matek asi sembi naba kayar khanna hairbasu mari lenaba singna sembi dabadagi ngasi New Market ta perform family bi khoisaung naraba ima evel mayam na ngasi nungtel pung ama rom tarak padwaida lambi thingzinduna khongjang chongsilure adubu lambi asi contractor na tha asi kuntaruk tagi semba hauragani haina thazaba pibadagi khongjang adu handokre masing yamlaba perform fambi ima evel singna New Market mapada lambi da Polang na chingba thamzinduna sathok sasan tawba thingzinki khongjang aduna maram oiraga wangjingdagi hairok changgadaba amadi hairok lomdagi thorakpa gari sing chatpa yadabadagi chauna apanba thokhanki Wangjingdagi hairok taba lambi paringi Wangjing hodamba mapadasu ima evel singna lambi thingduna khongjang sangsinki tungda Thobal Police Station ki OC Inspector Stapam Ivom Cha amadi Wangjing Outpost ki Assistant Staff Inspector Tekcham Somen Nalochingba Police Team ama laklaga khongjang sangsiliba ima evel singa wari sanaki Police tingi maiketigi lambi semga doriba contractor aduga pau faunaraba matung athuba matamda lambi matek adu koilas thaduna semjilagani habigi thazaba pirakpadagi lambi thingbagi khongjang adu nungthul pung ani khara helak padwaida handoki ngasigi khongjang adu da staru yakibi perform fambi ima laishram santina haikibada New Market mapagi lambi matek asi matam kuina sembi dabana yamna fiwam fattaban tanatana uful yamna chenba lambi oire masina maram orga perform fambi sing uful dagi pokpa makhal kayagi leina singna nari haina pendaba phongdoki New Market ana khanaba irong lamkhai Wangjing Bazar sidai hoi imai bel mayam singsi pokham phamiba imai bel singsi pokham sidai da pola thabini na mamang thakka hoi ida da namu singna matam khara bibiu December la su da thage na aina haiba adu ku matungina adu thadringai gi mamang mangoina na full mayam ma hauba imai bel mayam singsi bazar sida pot yot bangam da ba full mayam sida sigumba amadi full hobuna maram markana hoi uji Wangjing da aktang hoi bal Tauzai adu sibu sembiriba Wangjing airong lambi sibu sembiriba koila thabiriba juga tangkusna koila thabirakta taragadi makhata na aiba Wangjing ki imai bel mayam singsina makhata ba phungong kaya ama chongchong nani haro watham kaya si thamjari Koireng Furup Yauna Yeksalai Leiba Furup Kunmanga Asilam the Masigi Yel Homini Haina Federation of Haumi ki President Sapam Cha Zadumanina Phongdokre Federation of Haumi na Chatarakpa Know Your Identity campaign gi makha Chatarakpa oina Kangpopi District ki Manung Chanba Kamu Koireng Village da Pangthokpa campaign aduda Sapam Cha Zadumanina makhata na hai missing yamzadrabasu Koireng Furup lamdam asigi Yel Ho Furup amani Tampakta Maitei amasung Kavui Furup loinana Chingda Leiba Furup Kunmanga asina Manipur gi asengba yel homini haiki loinana karamba matamda lamdam aseda laki haiba khanglaba furup Kanglov Singh asi lamdam asigi yel homi natte Federation of Hauminis ngasi sangsilakliba campaign asi lamdam asida mai horol dagi khundamina rakliba yel ho furup singi marakta leinariba mari asi mamuttana khangminnanaba honabani leinariba furup kunmanga asigi manungda amana awaba tarakpada furup kunmari na mateng pangminasi haina amhakna makhatana phongdoki ngasi campaign aduda Kamu Koireng Village ke Chief RT Yangreng RT Hungso W Selchun amadi Andro Tarongtel dagi Fanjawbam me mana chingbana maro oiba miyoi sik oiki amadi Kamu Koireng Village ki Khunja Singsu Saruyaki
Leasing maruf amadi leasing microfinance pu miyam na lan uhan na ba hona biganu haina Leeching Group ki President and Siam na tadrok Gerald amada fongdurakli Gerald aduna makata na hai maruf asi hobadagi leptana chatharakki marak asida COVID pandemic na maram oraga matam khara lepki pandemic asi loikraba madungda hanagum makasa thaduna Listing ani kunhumdoi gi April tha fawba amok marup lauki adubu marak sida kaluf ki irang na maram orga khudong jada ba kaya mayuk na bana listing ani kunhumdoi gi me tha da gi marup asi amok lef ki bani adubu hauzik leiwa ki irang asi kitang nemtharak labani na marup asi hanagum makha chathana ba hau ki ba September 12 listing ani kunmanga asida committee ga members singa yanaba gi matung inna lakliba kumja listing ani kuntaru ki me tha da gi hauna ba notice amasu thokre marak asida members singi marak da gi miyoi kharana mayam da committee Bulana unaba maongda tawbidana ba amadi makhatana chathana ba honariba sida yet apan bibidana ba appeal directly Thobal District Chamber of Commerce and Industries na Sinduna Entrepreneurs Excellence Program gi sarugama oina nomagi oiba practical workshop amangasi YVU Thobal gi training hall da pangthokre exclusive Leave for entrepreneurs, startup business owners, small-scale industry owners, local businessmen, aspiring business owners, students and professional Haibihiram da pangtukiba workshop aduda District Industry Center Thobal and 𝐋𝐢𝐯𝐞 General Manager Soivam Navakun Athoiba Mithunglen amadi TDCCI Thobal gi President Dr. Sarat Chandra Ningombam na tharamapu oina saruyaki workshop aduda GST amadi and compliance understanding profit loss and balance sheet company formation and business establishment amadi food safety regulations and FSSAI compliance have hiramda 𝐻𝐲𝐸 and associates ki CA hentoiba yumnam amadi food safety administration designated officer yumnam satyajitna technical expert oina wangangki All Manipur Meitei Pangal Clubs Organization AMMPACO gi Tara Suba Federal Executive Council gi General Body Mifam 𝐶𝐷𝐷𝐿 Akham Leikai da leiba AMMPACO gi Conference Hall da haukiba tang tara marida pangthokchuna kumza lisangani kunmanga dagi kuntaret ki nauna thau pugadaba thaumi sing khankhre AMMPACO gi Vice President K Helen na Chairman amadi Thambona RO Lonina AMMPACO gi Advisor Singna Observer Oiduna Pangthukiba Mifam aduda AMMPACO gi Advisor PS Devan General Secretary Pratap Leisangtem Organization Secretary Laishram Krishna Chandra Publicity Secretary Haisnam Foreign amadi AMMPACO gi Thaumi Singh Saruyaki Lonina tongan ba AMMPACO gi branch sabadi unit singi Thaumi Singh su Saruyaki Lonina nauna khallaba Thaumi Singh busu wasakloduna thabak paibagi ayaba piki All Manipur Bodybuilders Association AMBBA na Sinduna Manipur University ki Auditorium Hall da namit nini chupna satharakhiba homfo homdoi suba Mr. Manipur 2025 ta Men's Open ngakpigani Men's Sports Physics ta Silver Medal fanglakraba Naurem Freddy Meiteibu Harau Taram na Okre Kaksing Sumak Leikai Panthobi Pareng dagi Naurem Samu amasung apokpi Naurem Ongbi Samfanbi Leimaki Machanupa Naurem Freddy Meitei Housing DJ Gym and Fitness Center gi Sanaroi ama oiri Freddy na Men's Sport Physics da ani suba taduna silver medal fanglakpada Southeastern Sporting Union Kaksing Sumak Leikai amadi Sesu Youth Wing na Sinduna Pangthokpada Harau Taramna Opagi Tharamadda Seshu amadi Sesu Youth Wing ki Maikiri Lengyan amadi Selgi Manapi duna Freddy Bupuning Thawatki Freddy na Makha Tarakpada Hena kana honaduna state asigi khaktanatana national gi oiba thakta hena mingchat purak pangamba oirasanu haida yaifa thousal su piki Haukiba tangtara marida Vasu Ground Khangabok ta pangthukiba trial cum selection test khanlaba senior men and women Kho-kho players single list thokre Khallaba Sanaroi Singna Kho-kho Federation of India gi meeting makhada Karnataka State Kho-kho Association Sinduna Telangana gi Kazipet Pangthukadoriba Yankanipan Raksuba Senior National Kho-kho Championship 2025-26 ta saruyagadori Khallaba Sanaroi Singadudi Nupi gi oina M Kriparani Devi and Sananu Devi
N. Ili Devi, Pemeshori Chanu, N. Ruprak, Tonaider, M. Hentoi Sanu, L. Greshi, A. Sanatoi Devi, N. Kamala Devi, K. Lakshmi Devi, W. Rani Siza, T. S. Malemganbi Devi, T. Roshia Devi, S. Maxi Devi, Amadi, L. Sweetie Chanuni, Nupagi Oina, S. Rokeshan Singh, Chandrathoi Karam, T. H. Premchand Singh, Okram Arjun Singh, K. S. Sachin Singh, K. S. Rakesh Singh, S. S. Nongdren Singh, T. H. Sadananda Maitei, S. Dinesh Singh, Aribam Farouk, N. Viken Singh, Lenin Saikom, M. Kiranjit Singh, K. S. Prasanta Singh Amadi, M. Dhananjoy Singh ni, Kallaba Sanroy Singh na M. Manglem Singh, NISKK Joint Secretary, MAKKA Amadi L. Manau Singh, Chairman MAKKA da, Lakliba Tangkungipung Mapantaba Matamda, Vasu Ground Kagabok Tamakataba, Training Amadi Coaching Damakta Report Togadamani Hari, Lunina, Masamasagi KKFIUID number Singh Purakna Basu Kangalakli. Minutong Hata Mana Inkol Ground the Chatariba Anirak Suba State Level 9 Main A Side Tennis Ball Cricket Tournament 2025-26 King Asisana Kiba Tungan Ba League Match Singda Afi Hitter Hata Amadi Straight Gangs Tawal Moising Mai Pakre Minutong Hata Golapati Athletic Union Nasinduna Zatariba Cricket Tournament Asiging Asi Tarukni Chanba Numita Sana Kiba Hanba Ground Gi League Match da Afi Hitter Hatana MRR Hatabu Wicket Mangada Mai Tiba Piki Match Aduda Afi Hitter Gi Furkan Sana Man of the Match ki mana funky cricket tournament asigi ngasi sana ki bani Super League match tana Street Gangs Thawal Moising na NCCT Golapati Buran manga da mai chiba piba ngamki bani match adu da mai pakraba Street Gang ki sanroi nimna Man of the Match sa ki bada trophy sinaduna pungning thawat ki Singa Idol Club SIC Yaripok Singa na Sinduna Thasigi Taretagi Tim Kudmari na Gruf ni Pantok na Kaidokjuna Club Asigi Playground Chatariba 9 SIC Trophy State Level Open Football Tournament 2025 King Asisana Kiba Match da Boicha Construction FC Thawal na Ima FC Thawal bu Goal Taret Sino da Maitiba Pikre adi Super Match Sana Kiba da match dana MVFC Yaripok na Simfa Sangayum Fambugol mga anida Maitiba Biki Hayengi aharba match oina Sahil FC Tulihal Amadi MFA Vishnu Nahaga Sanagani aduga ni suba match oina apunba FC Yaripok Amadi PSWAS Sangayum Famga Sanagani Hari Arabada Maraba Pau Amana Pizari. Manipur da thokliba J ani makai fasilaklaba crisis asigi matangda mabung fana kananaba MP Dr. 𝐶𝐞𝐬𝐬 𝐁𝐫𝐴𝐬 ngasi Lok Sabha da adjournment motion pukhatkrei Cycling for Manipur Peace haba thimda ing tapagi pausal puraduna Delhi dagi Manipur tamna cycle da khongsa lakliba transgender social activist Malem Thongam hayeng December 13 ta Imphal da tungana ba thorang torambadu ma ki haksagi fibam kudung chada bakra leibana maram oiduna makhata na Kohima da panthaduna leibaga lorina hayeng oina Nagaland thadokna ba thorang tawkre Northeast window na sandok sari ba nimidangi pao matang sa daloy sari ming tabiriba singbo muka hanna chen mabamna kurumjari. Welcome to Uttaranchal University.
Nalit Imphal sponsor toba tha anigi oiba BPO executive amadi anchoring ge training program ama Northeast Window TV building hata New Chekon Road ta tawzaragani pijariba khudong chaba sing adudi SC ST ki oina fee amata lawzaroi loinana general amadi OBC ki oina 7800 lawzagani adom gi personality amadi communication skill develop tobaga loinana free placement ki khudong chaba su pijari akak naba seat masing 𝐋𝐢𝐯𝐶 hana lakpa miyoi singda direct entry gi khudong chaba su pijari lengsin biraksi Northeast Window TV building hata New Chekon Road ta adom gi personality amadi communication skill hengat hanabagi damakta pijari ba khudong chaba sing asi lobihau